ngasi ayuk phone ki batuan tuan ma chi phone sing digi maru ebe I pau sing khongat kana Manipur top channel digi share tawzaraki ahan ba maru ebe pau ama oina la khocharakanda DIPR gi staff amana Nongmei kapkhre staff Amabuna Phubadagi Hospitalized Toukhare Manipur gi governor Ladiba Bangalo gi hek maning thangma sarukta Ladiba Manipur Sarkar gi Directorate of Information and Public Relation DIPR Imphal Manipur gi staff amana Nongmei kaptuna miyamda aki akhang pohankhre aduga department asida mathau tori staff Amabuna Phubadagi Hospitalized Toukhare Nongmei kaptuna DIPR gi staff sing khaknatana asat awo kayada aki akhang pikipigi mathakta department asimaktara thabak tawminariba staff amabu DIPR gi deputy director headquarter amasum deputy director press and publication yauna department asigi officer kya gi mamangna tamthina Phubadagi hospitalized tawbada sinariba staff adugi mamin A Santibushan sai nifugumanga apukpa A Indramani kawe Imphal East District ki manung sanba top khonang khongdagini hairi thaudo asigi mari lainana pauksi snang phangba pawgi matukina ngarang February 19 dagi numidang wairam pung 3:45 tapa matamda hana DIPR Hindi translator oina thabak torambi laikhidrabi Pramodini gi dain harnesta thabak sanglaktuna upper division clerk oiriba aduga cashier in charge puriba top khunang khongdagi A Santibusana maki service gan kaptuna staff singa aki akhang pikhibani hairi madugi matung mahakna department asida thabak tawminariba staff amabuna telephone tawduna kauraga department asigi deputy director sing amadi atai officer kyagi mamangda Nongmei utuna aki akhang pibigi mathakta tamthina phubikhibani hairi thaudo asi thokiba pung nifuga nipan faraba fawba hojikmaki oina thaudo asi da sinariba DIPR cashier in charge oiriba A Santibusana sathakiba thaudo adugi matangda mari lenaba police station minister DIPR amadi home minister da pau khanganba amasung wakatpagi thaudo leitri thaudo asiga mari lenana phangba makha taba pawgi matukina hai security zone amadi gari horn fawba khongba yadaba security personnel sine mikup nahum singna section ngak senduna thambagi mithakta lamdam sida phangba pauksi singa mari lenaba I pau thadok thajin tawba amasum sarkarna pakhaliba thabak thoksil singbu miyamda khanganana phonariba department asida ayuk nungthilgi matamda Nongmei kaptuna aki khang pibegi senaribi A Santibushan asi mamang thakki department asi maki sana uniform oiduna lakriba miyoi amani hairi masigumba kaya sina maki mathakta tuan ba staff singi wakat lakpaga mari lenana makna Nongmei kaptuna miyoi kya aki akhang pibigi mathakta DIPR gi staff employee association gi thaupu basingda aki akhang pibago loinana phusaibagi thaudo odu sathakibu oigani haina pawsina makhatana su phongdorakli atopa pawamana sai humpu gi mathakta leibasing Mars amadagi COVID vaccination kaplagani sai humpu gi mathakta leiraba miyoi sing amasum sai nifugumanga helaba masada tuan balaina sing naba miyoi sing Mars amadagi government facility singda lemna COVID-19 vaccination piba horagani haina union government na laukthokre Prime Minister na chair loduna pangthokiba cabinet mifam loiraba matungda Information and Broadcasting Minister Prakash Javadekar na wafam asi phongdokhibani so hairi khatarak poina mem pausi tentak na share tawjaragi Dr. Rajogi service extension gi mari lainaba wakat kakre Dr. Shyam Sundar Dr. Rajogi mahutta director ohenanaba yathang yenadre Manipur lenga ki health director Dr. Kangujam Rajogi service matam tha taruk sangdokpagi order kakkiba amasum family welfare services ki director Dr. P Shyam Sundar bu health services ki director ohenanaba high court ki yathang singnaduna tharakhiba writ appeal sing asi withdraw tawkibaga loinana writ petition sing adusu High Court of Manipur na kakre maduna maram oiraga haukiba January 13 da family welfare gi director Dr. P Shyam Sundar bu health services Manipur gi director Sayol ani gi manungda ohengadabani haiba yathang adu hauzik hingduna leire maram maduna atien matam gi manungda health services Manipur gi anauba director ama hablakpa yana leire haiba pawamani atopa mana Clay Khongsai ADGP oire Manipur Police Department gi IGP oina Puriba Clay Khongsaibu Additional Director General of Police da promotion pikre Manipur lenga ki Under Secretary DP Concept Nalini Devina Hiramasiga mari lenana ngasi order thokre
ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯀꯨꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯀꯃꯤꯇꯤꯒꯤ ꯔꯤꯀꯃꯦꯟꯗꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯀ꯭ꯂꯦ ꯈꯣꯡꯁꯥꯏꯕꯨ ADGP ꯑꯣꯏꯅ ꯄ꯭ꯔꯃꯣꯁꯟ ꯄꯤꯈꯤꯕꯅꯤ꯫ ꯀ꯭ꯂꯦ ꯈꯣꯡꯁꯥꯏ ꯑꯁꯤ ꯃꯅꯤꯄꯨꯔ ꯀꯦꯗꯔꯒꯤ ꯏꯪ 1993ꯀꯤ IPS ꯑꯣꯐꯤꯁꯔꯅꯤ꯫ ꯃꯍꯥꯛ ꯀꯨꯝꯖꯥ ꯏꯪ 2007ꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄꯨꯂꯤꯁ ꯃꯦꯗꯜ ꯐꯣꯔ ꯒꯦꯂꯦꯟꯇ꯭ꯔꯤ ꯑꯃꯗꯤ ꯀꯨꯝꯖꯥ ꯏꯪ 2012ꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄꯨꯂꯤꯁ ꯃꯦꯗꯜ ꯐꯣꯔ ꯃꯦꯔꯤꯇꯣꯔꯤꯌꯁ ꯁꯔꯚꯤꯁ ꯐꯪꯈꯤꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯐꯣꯡꯅꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯁ꯭ꯀꯨꯜ ꯀꯥꯗꯕ ꯑꯣꯖꯥ 19 ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ꯫ ꯁꯁꯄꯦꯟ ꯇꯧꯈꯤꯕ ꯑꯣꯖꯥ ꯄꯨꯟꯅ 19 ꯁꯨꯈ꯭ꯔꯦ꯫ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝ ꯀꯨꯏꯅ ꯊꯣꯡ ꯍꯥꯡꯂꯨꯗ꯭ꯔꯕ ꯃꯇꯨꯡꯗ ꯅꯧꯅ ꯁ꯭ꯀꯨꯜ ꯍꯥꯡꯗꯣꯔꯛꯄꯗ ꯁ꯭ꯀꯨꯜ ꯂꯥꯛꯂꯝꯗꯕ ꯑꯣꯖꯥ 19 ꯑꯃꯒꯁꯨ ꯁꯁꯄꯦꯟ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯉꯁꯤ ꯐꯥꯎꯕꯗ ꯄꯨꯟꯅ ꯑꯣꯖꯥ 19 ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ꯫ ngasi suspend taukraba oja 13 adugi manungda mapandi ngarang lamlong higher secondary school da education minister na surprise visit chatpada school karam da oja sing aduni aduga oja anina khongampat high school da ngasi education minister na surprise visit chathabada school karam da bagi suspend taukibani ngarang education minister na lamlong higher secondary school da surprise visit aduda school karam da bagi suspend taukiba oja sing adugi manungda nipana oja no pini aduga amana oja no pane ngasigi education minister gi khongchata school karam da bagi thabak gi suspend takraba khonghampat high school gi oja animak nupi ngaktani mari lenaba authority gi ayaba yaudana oja sing aduna school karam da bagi dama central civil service clarification control and appeal rule 1965 ki rule number 10 subagi sub rule of 1 gi makada makoi sing adu suspend tabuni makoina suspension da leading da mari lenaba authority gi ayaba yaudana station thadok yaroi hakheba pawmus phonari atopa aten ma pawamna mo vaccine kapada mipaidana ba appeal torakli malem sinba thungna sanduroktuna misi mina kayamar thokal covid-19 gi laisat asibu thengnana ba haukiba January 13 tagi state asida covid ki vaccine kapa hawri basida miyamna mapung fana sogotuna amadi singnaba leitana vaccine kapthok piduna laisat asibu mapung fana lakshin ba ngamna bu hotna minasi haina medical directorate ki machine chatpa misa amana su appeal torakli sasinaba pau thagatli haiba miyani police na fare Hokiba February 19 Rims ki A block to Tokiba Mahaulang Poka Mari Lenana Semjin Sajinba Pawama social media da post we have Damakta Lampel Police na Faraga Sip Judicial Magistrate Impal West ki Court Putoklaba Matunda Namit Humni Police Custody da Remand Pikre Rims ki Deputy Director Administration na Lampel Police da Reporter Laba case ama Lakotlaba Matunda Faraba Mi Edudi Mongsagai Mayalikai digi Soraisham Kiran Maite Gimasanupa Kirmil Soraisam Sahi Kuntraga Matoi Amasum Kairembi Kok Mayalikai digi TV Birengi Masanupa Rabi Takilambam Sahi Kuntraga Nipane Rims Authority na Lampel Police Station gi Osida report torakpa matungina Haukiba February Taraga Nipangi Numidang Werampung Mangaga minute Yankhaiga Tarukta Saben Salaina Sajinaba Wapam Kraga social media da post oki Post asi TS Singhakoba Nupamana Mahaki mobile number 8787791571 da amuk post oki aduga amuk mobile number 97741141155 na amuk tauge haiba ama yauna Rimski director masu mahaki official singi mingsa thiana na bonaki post aduda palibo wafamdi ai block da mai sakibadu Rimski director na file khara mai thadokibani haina singnei Rimski director na New Delhi gi CBI na miyeng sanglibani haibisini case asiga mari lenana Kirmil gi tharakpa bail application matang da case asigi ayodagi bail application kaukibaga loinana makhoi ani bo February 13 ta court ta puthorakpa matamda khanagadauri hairibisini atopa pawmana nemza hoi haukip ki mayumda nomai kapsin ba UKLF na condemn tarakli Government ka suspension of operations su khuyek pinabada yawba kuki National Army KNO su du yawdaba makoina sangjafam piduna thamba group amagana moregi Zion Bank da leiba nemza thoi haukip ki mayumda landarambabu United Kuki Liberation Front UKLF na sathina condemn tokre thaudo asi February 13 gi ayuk pung 13 tabada thokibani moregi laingam ngong bank da leiba Thanglet Baite SDO KNO Tactical Headquarter amasum Ngamkhai Bengdagi Saingam Hawkip Les Corporal KNO Tactical
headquarter ki kaman makhara makhoi gi cadre kharana shu da yaudaba kadar aniga loinana number thadaba gypsy amata laklaga nemja hawkip ki mayum da nongmai kapsin baga loinana mapot masai CCTV camera mayum gi fencing amasu main gate thuga ki haidi KNA KNO gi asigumba achauba thaudo asi more da hengalakli shu gi ground thugai duna shu yaudaba sing sangjafam piba amasum nungthil pobopta afaba khulai pai duna koichat chatpa toina thokpa thaudo oire haidi more da ing tappa phibam ama purakna bagi dama thaudo asi thijindana ba government appeal to bugo loinana KNA KNO gi cadre singbu Herman gi designated camp lehan kiba adugo su yaudaba cadre sing sangjafam pihandana ba appeal torakli atopa pawamana mahairoi mahitamba phangandabagi matangda case lokhatkre Federation of Government College Teacher Association amasum All Manipur College Teacher Association na mathang sina February 13 masum kungini thudagi class boycott tawkhibadagi mahairoi sing mahitamba phangandabagi matangna Manipur Human Rights Commission asu sumoto case ma lakhotuna commission education amasum director education gi kuthangda khudakta class honaba sinanaba haikre loinana March mga fawbagi report ama thagalaknaba khangankre lamdam asida phong pauksi sing oja sing strike tawkhibadagi lairik tamba phangdraba mairoi singna irang horakpagi paw sing yumpham oiraga lokhotkiba case adugi ngasi pi kiba order aduda education asi mairoi singi fundamental right ni masi karigumba film amada mangaloidabani aduga khudakta class tahonba haibesigna government ki tawdaba yadraba mathawni haina palli mathangi proceeding March mangada amuk pangthokadori Marak thana mapalam goiba pawamna Union Cabinet na Puducherry the President's rule ayaba pikre Puducherry the Congress na lusingba government na thajabagi bot launabada maithi krabagi numit kharani gi tungda Union Territory aduda President's rule thamna bu wafam ama ngasi Union Cabinet ayaba pikre Cabinet ki warep adu lauthokladuna Union Minister Prakash Javadekar Paumi Singda Puducherry gi Minister aduna resign tokibagi tungna party amatana government ama semnaba hairakidrabana warepadu lokhibni hairi phibam adudagi Lieutenant Governor na Puducherry the President's rule thamnaba recommend tarokhi maduma Union Cabinet na yakhi haina man haiki madu President na ayaba piraklabagi tungda Union Territory adugi Assembly adu dissolve tarogani wafam adugi lengak salai nabagidamakta mathau taba khongthang sing thunamak lokholagani haina Javadekar na haiki atai state mariga loinana mafam adugi mikhalgi numitsing election commission na lauthorakpaga thunamak model code of conduct sana halaknaba yai haina manasu motpikhi gang rape thingbagi damak mahairoi mai tharamlei Uttar Pradesh ki Sajanpur mafimarol amata yaudana national highway amagi paringda maina sathina saktuna leiram khibi college mahairoi amana mahakpu gang rape tawnabu hotnabada ngamkhidabagi tungda mahak mai tharambani haina phongdoknarakre haina police na ngasi phongdokre Superintendent of Police S Anandagi matungina ningthokaba numita Raikeda khunmanaki labu amada miwe ahumna mahakpu rape tawnabu hotnaki amasum maduda makhoina mai pakpa ngamkhidrabada makhoina kirosin haijilaga mahakpu mai tharamki haina mahairoi nupi masa aduna investigation singda phongdorakhi PA ani suba sahida tamlibi mahairoi adu district adugi hospital amada pukhatki amasum kona Lucknow da refer tawki adumaina ma police officer aduna makha taraduna nupi masa aduna ma ki piriba warol sing adu itattatana hongi amasum ma ki college building ahum suba floor dagi ma matau karamna hospital thunglakibano haibadu ma khangde haina su phongdokhi hari CCTV footage ta hanagi Union Minister Swami Sinmayandagi Street amana salaiba college adugi mahairoi nupi masa aduna ahum suba floor dagi matomta kumtharakhiba ukhi CCTV footage adugi matena nupi masa adu premises manungda sanglakhrabagi minute kunlom gi tungda akaiba outer wall amadagi college campus adudagi thokhiba amasum canal road amagi paringda satkiba ui haina minister Anandana haiki haba pawmusu ngasi phongki basi phongsing phongnari